Manipur da lairiba yalhau furup singi na chatnabi amasung culture sing yokhatuna amata oina punna hingminagadabani haibagi wakhalonda ahanba Indigenous Folk Fiesta 2026 ngasi pangthokre. Hairiba nongmagi oiba festival asi Federation of Haomee na sinduna Imphal gi JN Manipur Dance Academy gi auditorium da pangthokhibani. Festival asi da Manipur da lairiba tongan ba yalhau furup singi manungda yalhau furup nipan na saruk yaki. Manipur ki hauzik oiriba tangdu leitadaba amadi chathok chasin gi khudongchadaba asina maram oiraga yellow furup masing suna saruk yaba ngamdabani lakadaba chahidadi yellow furup sing masing suna saruk yahanabagi pandam thamli hairi thauramadu saruk yakhiba lamlai ACG MLA khongbantabam ibomchana phongdokhibada Manipur da khundaminariba furup kanglup sing asi miyamna ningthina khanghaudabadagi marup oina tinagadaba furup kaya yeknaba oina khallubadagi Manipur gi irang asi hena chawthoknabagi machak oihanki Maramasina Federation of Haomee na sinduna Manipur da lairiba furup kanglup sing asi kanano haiba masak khangdok na bathabak laukhatlakpa asi afaba khongthang ni haina thagat pa phongdoki loina na Manipur gi mapandagi logi wangmada lona changsilakpa singna khundaminariba singi marakta amaga nungsinada na basilakpa singdagi punna thengnamina bachangi haina phongdoki Thauramadu Chandel, Kangpokpi, Bisnupur amasung Imphal West District na chingbadagi lakpa tongan ba yalhau furup singna makhoigi oiba folk amari lainaba jagoi isai kaya su utki. Swaitona Federation of Haomee na kanano haibase Manipur da leibham thokpa kanano leibham thoktamna kanano haibana chingba thidokta masigi tawrukpase akoina yengnabase singhaine na masak phajana senga khangaba adoitadi yengnabasingduga khaktaga khanarani adu munna koina khangdabanina yengnabanna taba koige marup oigadaba koige misang oigadaba midurasu onjalaga khanaba haunaramnina siumairangsi hena pakthok chokthokpasi helak parai nai khali